Akasvani Imphal Chitrabhanu Chitrabhanu na pau pazari ahanbada maru oiba pau. Sangsaki nitam mifam ngasi luishinkre mifam asida punna bill taret pass toki. Kendra Sarkar na hairi Pradhanmantri Jan Dhan Yojana gi makhada zero balance bank account koti yankai mari hayan hangkre. Malengi oina ahanba World Meditation Day hayang pangtokani. Pradhanmantri Narendra Modi numini gi khongchata hayang kuyata chatkani amasung Rajasthan ki Jaipur dangasi gas pu batrak ani thomjinabada siki bami gi masing nipan sukre kuntra humdo hena aso opan nangle. Parliamentary Affairs Mantri Kiran Rijiju hairi sangsaki ningtam mipam manungda Lok Sabha da mapung phana khanane baki chang chada yankai mari amasung Rajya Sabha gi oina chada nipu oiki. Sangsaki ningtam mipam lower batungda New Delhi dangasi pawmishinga unabada mantri na hai Sabha animaki oina khanane baki chang asi nemi amasung masimunna khanafam toe. Sri Kiran Rijiju na hai mapung phana khanane baki chang nemliba asi birodi gi MP singna charang na ba amasung mukna ba kaya marum tholakpadagini. Mang na hai handa ki mipam asida Lok Sabha gi oina sitting kun lekhi amasung Rajya Sabha da na taramapan lekhi. Mantri na makhata na ngarang BJP gi MP ani Ashok Opan nang kibagi thokdo pusu yaning da ba phongdokhi. Mang na hai mipam asida Lok Sabha da bill mari amasung Rajya Sabha da bill ahum pass tokhi. Mang na hai Varatiya Vayuyan Vidyayak lising ani kun mari sangsaki Sabha ani makna pass tokhi. New Delhi ke Varat Mandapam da EV Expo ki candle lighting ceremony ngasi pangthokre tharm adu da saruk yaraduna Loktak Development Authority ki Chairman M Ashwini Kumar hai Pradhanmantri Narendra Modi liching makha da laiba asibu maleng oina clean energy amasung green mobility ki lamda mangjal thaba ngamle mahang hai EV revolution asi akoi bigi phibam da honglakliba asi yengshinba energy security hengathan ba amasung semilion fagathan bagi pandam da hodokpani mahang hai fame scheme amasung production link incentive program gi kuthang da sarkar asina domestic manufacturing hengathan duna EV revolution da ahongba purakna ba honari Karam adu da saruk yaraduna Sri Ashwini Kumar infrastructure ge chakwa thorangi thabak sing da thengnari ba kudongcha da basing kayasu kendra gi highways mantri Nitin Gadkari da Pogdam ki Meeting bu schedule tribe list da yahon nabigi matang da hojik chathari ba sangsaki mifam da khana kibagi damakta ina Manipur parliamentary gi MP Dr Bimol Akoijam amasung travel affairs ki Rajya Mantri Sri Durga Das Wikebu Meeting Tribe Unit MMTU gi maike degi thagat pa phungdorakli union asina thadorok pachero amada hai paliba lenga asina su hiramasi gi matangda recommendation thabi duna leba sigi miyang gi ihul khangna thabak tobina na ba MMTU gi maike degi appeal torakli Manipur State Kala Academy na sindina sumang lagi matang da numi marini chathagadaba khanane na bigi mipam ama Imphal gi police compound leba ivoyama sumang la sanglenda hayeng pangthokani thorum aduda sumang lagi maramda khang hairaba akhang kayana wanghangani IGR Sauna Sindina Mantrip Kidil leba half long hall the skill development program 2.0 da mai paglaba training sing opagi thorum pangthokre thorum adu da IGR South amadi we care skill solution ani na punna sinduna chatakiba training da mai pakduna leba asigi tongan ba hotel sing da thabak dona na ba khallaba training sing da kudol pot amadi certificate biduna ikai kumda botki training course adu da candidate humpu hemana saruk yabada training yankhai rom na thabak phangba ngamki hairi thorum adu da wangang bade IGR South ki director general Rupna High Skill Development Program asi naha singbu mahir Mariba nusibagi wakolon chilhanduna makoi gi chana bahiram singda training piduna thabak pangana bagi pandam da pangthokpani mahangna hai Manipur is full of talent, whether it is in the field of sports, whether it is in the field of education, socio-political, culture, very thriving society. And I come from the mainland India, and believe you me, the skills which are associated with youth from Manipur are much in demand. So that as a background, we started this small project, and I request the state administration, in case if they can become part of us, we can probably utilize this platform which is available to us to train more youth and make them contributing members of the society. Opagitaram aduda lamlai kendra gi MLA KH Ibomcha Assam Rifles Skill 9 sector gi commandant Assam Rifles ki mukok thongbo official sing training sing gi imung manung gi mu sing su saru yakhi
Manipur State Legal Services Authority na sinduna Supreme Court ki Justice and Courtesy sing naduna wari shabaluna na Sexual Harassment of Women at Workplace Prevention, Prohibition and Redressal Act lisingani tarahumdugi matang da Legal Awareness Program ama haying Manipur State Legal Services Authority ADR Central Lamfe pata pangtokani thoram asida Judicial Officers sing District Legal Service Authority gi Chairperson amasung Secretary lona na Manipur State Legal Service Authority gi Panel Advocate sing na saruk yagani Manipur State Legal Services Authority amadi National Legal Service Authority District Legal Service Authority Chandel amadi Chandel Network of Positive People na puna sinduna drugs nabana samasa piba checking highway sigi hiramda miyambu bahap tanbagi thorum amangasi Chandel zilagi Mahamani Village Community Hall da pangthokre tabiriba pawasi Akasvani Imphal digini Corporate Affairs ki Raja Mantri Has Malhotra na Hari Pradhan Mantri Jan Dhan Yojana gi makhada Zero Balance Bank Account Koti Yankai Mari Hen Hangkre New Delhi dangasi pawmi singa unabada Mantri na hai mamang da banking sector ga mari thambang amnam da bamyo kya hozik leba asigi sel thungi phipam da chawna saruk yabang amle Mantri na hai bank account sing asigi manung da cha da yankai manga di nupi gi ming da hangi amasung scheme asigi beneficiaries sing gi manung da cha da humpu tarukti khungangi miya amasung apik pasahar gi miyam singni Mantri na makha tan high scheme asiki makha da rupe card koti kuntra mari rom su pikre Maleng in ahan ba World Meditation Day hayang pangtok lagani numit asi malem asida leri ba miyam bu hakchang phana amadi wakal ingna lehan baga mari lenena loruk pawarip ni chali ba tha sigi angan bada United Nations ki General Assembly na ayat pamate yauduna chehi kudingi December kun mathoi asibu World Meditation Day haina palan tawna ba warep lokhibani New York to Labour United Nations ki headquarters da hayang pangtok odoriba hogdopagi thorumda saknairaba dharmagi luchingba Gurudev Sri Sri Ravi Shankar na hogdokani numit asiga marilena na meditation amadi masikana basingi matang da khanane nabagi thorum amanga se Manipur University ki Department of Teacher Education da pangthokre District Administration Sanapati Nisuna Good Governance Jayol Gamari Lena Zilla Taki Obo Workshop amanga se Sanapati Zilla ki DRDA Conference Hall da pangthokre Thorum adu da sarkar gi mkok thomba official sing saruk yaki amoromda District Administration bisupuna sunna Good Governance Jayol palanga mari lenena zila asigi tongan tongan ba mafam singda camp sing pangthokre Chief Minister Health for All gi makhada non-communicable disease ki screening camp amanga si Sagolma Community Hall Center da pangthokre thorum adu District Non-Communicable Disease Cell amasung District Health Society Imphal isna sinbani Mothers Care Children Hospital and Research Center amasung Babina Special Hospital gi American Oncology Institute na angang singi oina cancer gi layang da ahongba ama purakna bagi pandam da Memorandum of Understanding amanga si sahitong na kre MOU sahitong na kibagi thorum asi Sagol manda leba Mothers Care Central Hospital da pangthoki ngasi gi thorum adu da Comprehensive Cancer Diagnostic Radiotherapy Service amasung awareness campaign gi matang da puna thabakaya paikhatminana bagi wafam yauri Safe Dental Care Imaging Center na sinduna lamboy khongrang khong da leba relief camp ki miyo chani rom layang ki amadi hida langtak singchu yantokhi Manipur Fire Services Department na sinduna Jiribam Fire Sub Station da Baihau Langpuk tegi karam na ngakto ke dagi habigi matang da training program amanga si pangtokre thorum adu da lamdam adugi mahiru amadi hospital gi staff singna saruk yakhi Manipur State Power Distribution Committee Limited ki official singna IED4 division gi mapam amadegi mailana siznaramba consumer manga Bishnupur division degi consumer ani phagat kre drive asi makhata na chathagi gani hairi amoromda Imphal Electrical Division gi Central Subdivision 1 konba mapam sing 11 kV secretary feeder na konba mapam singda hayeng ayupung Nipan degi mapan pawba amasung nomaizing nimiki oina nungtil pung ahum degi na ahum makai pawba mai pangloi hairi Akasvani Imphal gi approved folk singer Haisnam Asangbi Devi tha sigi tara turukta laikhidre masakiche marfudra manga sukre mahak Imphal East jila gi kongba bazar degi ni mahak thanga Asangbi haina su khangnerami Akasvani Imphal gi paw tabiri Pradhan Mantri Narendra Modi nimini gi khongcha da hayeng kuya te chatkani mahangna leba du gi luchingba singa tongan tongan ba hiram kya da wari sanagani leba du da leba bar macha singa su unaduna wari sanagani magi khongchen mangoina na New Delhi da pamis da wangalu na mapan thorom mantralay gi secretary Arun Kumar Chatterjee na hai chehini phu mari gi manung da
भारत की प्रधानमंत्री अमन कुवेत चटप असी हंदकी असिन अहानबनी मांगना हाई वारम सुं कुवेलेबा अनिगी मरकता मांगमांगदी होना अफबा मरी थमदुना लाकली राजस्थान की जयपुर ngasi gas pu batrak ani थंगनबदगी महौ लांपोक थोरकपद सिकिब मीगी मसिंग निपान सुरे कुंट्रा हुंदो हेन असो ओपन नंगले चकामरी पानबा गाड़ी निफुरोम अमंगता थोकले थौदो सिंग असि अयु पुंग तरु अदवाइदा अस्मेर हाईवे की रिंग रोड गैस पुब टैंकर अनि थमजिनबद थोखिबनी थौदो सिगी मतंगदा प्रधानमंत्री नरेंद्र मोदी ना राज्य की मुख्यमंत्री दा थौदो सिगी मतंगदा थिजिनब खंगनख्रे राष्ट्रपति द्रौपदी मुर्मू अमसुंग प्रधानमंत्री नरेंद्र मोदी ना थौदो असिदा अवाबा फोंदोरकले सोशल मीडिया दा थागलकपा वरोल दा राष्ट्रपति द्रौपदी मुर्मू ना हाई थौदो असि यामना थमो सोकनिंगा ओय अमसुंग लेखिद्रब सिंगी थवाइना इंगना चिकना लेबो ओरशनु प्रधानमंत्री नरेंद्र मोदी ने सोशल मीडिया दा थागलकपा वरोल दा हाई थौदो असि दा असो ओपन नंगलब सिंग अथुबदा फगलकपा ओरशनु अमसुंग प्राइम मिनिस्टर नेशनल रिलीफ फंड गी मखादा लेखिद्रब मियोय सिंगी इमुंगनुंग दा खेटिपर ओइना लुपा लाख अनि अनि अमसुंग सोलब सिंग दा लुपा लिसिंग यांखै यांखै पीरगनी अमरोम दा महाराष्ट्र गी रायगढ़ जिला लंबी की खुदोंथिब थोकदो अमद मियोय मंगा सिरे 13 रोम असोपन लंगले थोकदो सिंग असि अयु पुंग 13 अदुवाइदा बस अदु लोखादा तासिंखिबदगी थोखिबनी बस अदु पुणे दगी महुत्तमना लाकपनी हाइरी गृह मंत्री अमित शाह हाइरी राष्ट्रीय सीमा बल SSB ना भारत नेपाल अमसुंग भूटान गा ताइनाबा किलोमीटर लिसिंग अनि चामरी यांखै सांगबा ngangkhoi ngak सेंदुना लाकली अमसुंग मखोइना आइन काइना डकललोंबगी थबक थोरम सिंग चथदनब होनबदा अचोब थौदांग लौरी वाफम असि गृहमंत्री नंगसि नोंचु बंगाल गे सिलीगुड़ीदा SSB लिंखतखिबगी हुंफुमाथुय सुब कुमन थोरमदा फुंगदोखिबनी श्री अमित शाह ना SSB ना लेबा सिगे ngangkhoi ngaknब होनबदा लौरीब थौदांग बसु थागतप फोंदोखरि श्री शाह ना नोंचु बंगाल गे पेट्रोपोल अमसुंग त्रिपुरा गे अगोट्रादा लेबा इंटीग्रेटेड चेक पोस्ट की नौना साबा हाउसिंग कॉम्प्लेक्स सु वर्चुअल ओइना संगाखि सरकार ने हाई आयुष्मान भारत प्रधानमंत्री जन आरोग्य योजना के मखादा आयुष्मान कार्ड कोटी 13 हेना सेमख्रे स्कीम असी लिसिंग 2019 के सेप्टेम्बर थादा रांची दा होक्तोखिबनी स्कीम असी के मखादा अनालेंग मरी लेनेना चही अमदा इमुंग अमदा लुपा लाख मंगा गी सनपम सिंह पीरी केंद्र के हक्सल राज्य मंत्री पत्रा प्रो यादव ना लोकसभा दा हंगलपो वहंग अमगे पाखुमदा फुंगदोखिबनी मांग हाई स्कीम असी के मखादा होजि फाउदा लुपा कोटी लाख अमा लिसिंग 13 की सेंफम काइथोकले मांग हाई नोंगचुप बंगाल ओडिशा अमसुंग दिल्ली नतना लेबा के मफम पुनमक्त स्कीम असी चनरी केंद्र के रेल मंत्री अश्विनी वैष्णव ने हाई सरकार तोंगान तोंगान बस सेक्सल थोरंग का लखलपदगी ट्रेन एक्सटेंड थोपगी चांग हंथाब ngamle राज्य सभा दे इदुन हंगलपो वहंग अमगे पाखुमदा mahang hai lising ani tera mari tera manga da train accident chama kuntra manga thoki amasung lising ani kulhumdoi kumari dadi sumnati gi train accident ni pu thoki hauzik sana pagi pau Naorem Victor degi Lamlongi artificial turf ground chathariba fourth master Dr. Moirangthem Manauton Singh and M. Chandrasakhi Devi Memorial Football Championship lisingani kunmari gi ngasi sanakiba match ta MLUFA amasung FLAM panjal amata chanaba ngamdana draw chatkre atopa match amada EMVFC na VSAI bu panjal ahum amada thoikre Imphal gi Lairenjam Public Ground da chathariba mapan suba MNCA Plate Tournament lisingani kunmari kunmanga gi ngasi sanakiba match ta YSC Yai School na KIYC Khetrigau bu wicket taruk ta thoikre atopa match amada IBSA Yumnam Laikaina MPA Thonau Zambu Ran Yankai da thoikre Langthabal Public Ground da chathariba ahanba Manipur Veteran Cricket Tournament lisingani kunmari kunmanga gi ngasi sanakiba match amada BKCC Bamon Kampuna BSC Brahmapur Sangai Chuthekpu Ran Chamaga kunhumdoi da thoikre Nifu hundoi suba State Open Cash Prize Tennis Championship lisingani kunmari hayengdagi hauduna tha asigi kunmanga fauba lampel pata laiba Officers Club ta pangthoklagani Chitrabhanu Hojik aroibada maroiba pau amuk hanna sangsaki ningtam mifam ngasi loishinkre mifam asida punna bill taret pass chokhi Kendra Sarkar Hari Pradhan Mantri Jan Dhan Yojana ki makhada Zero Balance Bank Account Koti Yankai Mari Hen Hangkre Malingyo in Ahanba World Meditation Day Hayang Pangtokani Pradhan Mantri Narendra Modi Numinini ki Khongcha Hayang Kuwait Chekani Amasung Rajasthan ki Jaipur Dangasi Gas Buba Truck Ani Thomjin na Badasi ki Bamigi Masini Pan Sukre Kuntra Humdo Hen Asopan Nangle Pau Rizeri